BJP lengang na khwaidagi kibasi Congress oiramle. AICC gi oina tongan ba bank taraga mapanda laiba paisa sing freeze tawri hairibasi. Dictator gi sasan ni haibadu takpa ne ibobe. Pawasi ngasinong tilfong kiba kang laipaki mayra pausi dagi lakhot savane. Taraga ni pan suba Lok Sabha mikhal naksilakpaga loina na BJP lengang na All India Congress Committee AICC gi oina tongan ba bank sing dalairiba bank account taraga mari taraga mangarom gi paisa sing Lauthokpa yaroy freeze tawri haina Income Tax Department na lauthorokpasi. Bharat asi democracy satpa laibak natre. Dictatorship sa laiba laibak ni haibadu takpa ne. Masi malemda khwaidagi democracy satpa laibak ama waina sahi humbudraga mga faraklaba sida. Amukta thokidriba thaudok ni haina. Congress Legislature Party CLP gi lutsingba oiriba hanagi Chief Minister O Ibobi na ngasi paumi singda phongdokre. Wapa masi ngasi Congress babanda pangthokpa paumi singa unavada O Ibobi na phongdokhiba ne. Mahang na hai BJP na sa tharagliba thawo ngasi democracy sat palaibak ama waina Bharat na sahi humbudraga mga rom lairakpa sida amukta thoktriba thaudok ne. Bharat na si healthy democracy sat palaibak ama ni haidu na mother of democracy hai na Prime Minister Narendra Modi magna haizariba ne. Adubu opposition oiriba AICC gi maikaidagi kari amata wangang ba yaroi hairavade Bharat na si democracy sat palaibak ama ni haibadu sumgadawribra. BJP na hojik kiriba si Congress khakta ne. Healthy democracy oiba India ama oiba taravade opposition gi voice utabi gadavane lauba yaba laubi gadavane adubu dictatorship salaibagi mawong sa tharakpa taravade democracy gi wahan thok lairaktaba dictator sasan ni haibadu tarakani haikhe mahang na hai karigumba lakadoriba Lok Sabha election asidade Congress ne absolute majority fangduna anoba Congress sarkar ama lakani haibagi thajaba lai karigumba laibak thibadagi BJP na amugan na sarkar pairaklavade India asi democracy sat palaibak ama haibadu oikhigadra haibasi hangba yaba wahang ni haikhe mahang na hai Congress Party gi oina party gi fanasi MPCC amade AICC gi oirabasu lotpa yaba pot natte patada enrollment haibade mingchan bada nomination fee lobada gi hauraga elected member oiriba MLA singi thagi salary dagi patada contribution tauba MP gi na mana fangliba tolop tagi contribution khara tauba haina mandatory oina chanaduna lakle asumna party mayamge grassroots tagi mingchan badagi hauraga yamna sengna white paper oina leiba senfam ngaktani haikhe mahangna makhata na Bharat ki Supreme Court ki ruling amana taktarakpadagi electoral bond asi apunbo oina Supreme Court na disclose tawgadabani haibasi democracy sat palaibak miyam asigi right ne haibadi karam ba company singna political party da contribution tawrakpagi haibadu mayek sengna khangan gadabane kanana khangane company amada paisa chauna mateng pirakadavane natrabade CBI thingjangani haina kihanba yawramlabade maduna Supreme Court ki ruling amagi matungina political party singda mateng pirakpa sing adu kana pirakpano haibadu mayek sengna utkadabani haibasi achumba khongthang ne yamna ngaglibade political party singda mateng pirakpa senfam sing uthorokpa matamda BJP party da chada yankhai donate tawramkhe Congress ki di saruk mari thokpagi ama khaktamak donate tawrakhe Congress tagi Trinamool Congress na fauba hena donate tauba helamkhe maduna oiriba phibam asida BJP gi laingang na AICC gi tongan ba bank taraga mari taraga manga da hangliba bank account singdagi paisa lauthokpa yaroi freeze tawri haibasi chanaba yaroi daba dictatorship ki sasan ni haibadu takpa ne oiriba phibam asina India da mugana BJP na laingak sasan laklawade pura dictatorship ki laingak haibadu oiduna laibak miyam aduki matik waraga ni haikhe Aroibada mahangna phongdokhibade Manipur gi laingak sasan pairiba BJP gi laingak asisu nampu sasan gi laingak ne masigi mayek senglaba khudam haibabu democracy gi mari suba yumbi ni hairiba press ki ningkha tamba du laihande sarkar gi mapamda freely observation piba suggestion tauba laingak ki asoiba kharadang puthoktuna iba ngangba matamda fajin punsinduna press ki machin menana bohonariba sene aduga laingak asina gram panchayat ki mikhal fauba matam chana pangthoktuna administrative sasan amagi makhada chalairiba si Bharat asi democracy satraba dictatorship na mahut silabra haibadu singnaba lairaba ne maduna lakadoriba Lok Sabha election asida miyamna BJP bu amuga na laingak sasan paihanbagi khudong chaba pirabade Bharat democracy haibadu lairaroi dictatorship na chalaiduna miyam khamthengna awaba haibadu oiragani haina su phongdokhe paumi singa unabadu da saruk yakhiba MPCC gi president K Megachandra na phongdokhibada handak pangthokodoriba Lok Sabha election gi mangjongna na Income Tax Department sizinaduna BJP na All India Congress Committee gi account thingjankhre political party khudingmak miyamna mateng panglakpa senfam adu election campaign gi expenditure da sizinariba ne
Lok Sabha election pangthokadaba tha ani fazilakraba matam asida Congress Party bu nungsijaba pamjaba miyoisingna mateng panglakpa senfam amade public donation ki matangda income tax department na khangaudana thingjin humjilakpagi thawong asi lamdam asida democracy muthatkhre haibani haikhe Congress ki inner amasung outer gi mirep ani laukthokre pawase ngasi nungthil phongkiba kangla pau sedagi lokhatjabane tangkak ani thongna pangthokadoriba taragani pansuba Lok Sabha mikhal asida Congress Party gi oina inner amasung outer da mirep oigadabasinggi ming laukthokre ngasi nungthil Congress baban da pangthokpa wakhalon manaba tongan ba political party taragi mifamama phamladuna paumi singda candidate ani gi ming laukthokladuna MPCC gi president K Megachandra na hai Inner Manipur Parliamentary Constituency gi oina Professor Angomcha Bimol Akwaijam mirep oidagani aduga Outer Manipur Parliamentary gi constituency gi oina Alfred Kangam Atharbu mirep oibagal oina na makhoi ani asi wakhalon manaba political party taragi apunba India block ke common candidate oiragani hainasu K Megachandra na makhata na phongdokhe thenglabasu thengna hogjikti mikap thoklasi kaidobagi haina Oza Bimol Akwaijambu nungsijaba ireisa singna phongdorokle Pawasi ngasi nungthil phongkiba kanglei paki maira pause dagi lokhatjabane sahi lising kayagi puwari ga sagona raklaba ingna chingna tomthin oina leijaramba ima leibak Manipur ne ngasi di yengnabagi makhutagi kannana balan thengnabada tawphadraba thodang ne khanduna thauna fana mapunsi kathokraba mapari mamom kayagi ikhengna ima Manipur gi ngaksam yaure leibaki damakta kathokraba thauba thaubi kayagi mama mapagi tengtha khol mapuroi ba kaina khrabi Ningol kayagi amade mama mapa kaina khraba angang nawa kayagi mikap mirau kholna ima Manipur khangba waram gane tungdana sadan bagi nongmai mangdana langi phibam ase yauraklaba phawbada aikhoi pumnamak amato waina songthoktuna aikhoi masel inaduna asum leithoklavade tungda haurakliba isa isu singna irat pagi mahutta mongphamda tinsina hauragani haina Oza Bimol Akwaijambu nungsijaba ireisa singna presta thadorokpa cherol amana haire Cherol asina hai mikha ponduna hingadobagi saruk ima leibaki damak punsi kathokraba pauna brajabasi thangal general amasung bir tikendrajit na chingba athoba kayagi pongnafam sahi taret khuntakpadagi awaba makhutagi ima leibak Manipur bu kanbikhiba thauna leiraba Maharaj Gambir Singh amade lairaba lomi micham prajagi luching purel jananeta iravat kaubang amloidaba Manipur gi puwarida lehauragadaba ima Manipur gi macha singne pumnamak asagi marakta Oza Bimol su amani haina aset pathajaba thamjai aigi migi thidana amasung adu ada thidana amatoina chongthokpiraktuna Oza Bimol bu inergi MP oina thagatuna ima leibak kalhauna bahona minarase natrabade nahal makhai lauriba made yau hauram basing adu mahausagumna paisana leikhre haikragani haire yu thakminabada ningai sangdanarakpadagi miyoi ama thangna thenduna hatkhre pawasi ngasi nungthil phongkiba kangla pau sedagi lokhatjabane Yu thakminaba miyoi ani ningai sangdanarakpadagi miyoi amana atopa miyoi adubu thangna thinduna hatkhre thaudok asi ngarang ayuk pung 10 rom tabada Ukhrul district ke Sasad police station gi manung sanba Tikanglok village ta thokibane thaudok tu laikhidraba miyoi adugi mameng Sasot Chodang chahi yangkhai apokpa Niyomi Chodang kawe Rihang village dagi ne thaudok adu da senari ba thangna thiluriba accused adugi mameng Mr. Raison Hau Chodang chahi 33 apokpa Barnovas Chodang kawe makhoi laikai amata da leiminabane makhoi ani yu thakminabada marai yenarakpadagi laibak thiba thodok adu thokibane thodok asida chenariba accused adu Sasad police na fagat khre haire BJP gi MP mirep ani hayeng laukhoklaba yare pawasi ngasi nungthil phongkhiba kanglei paki maira pause dagi lokhatjabane tangkak ani thongna pangthokodoriba taragani pansuba Lok Sabha mikhalgi damak laingak pairiba BJP gi oida hogjik phawbada Inner amasung outer Manipur da MP mirep oina thadokadaba miyoi anigi maming laukthokpa ngamdana leire pause asina thajaba yaba mafamdagi fangba paugi source amagi matungina de laingak pairiba BJP gi oina de hayeng nungthil pung 3 gi matungda state asigi oina Lok Sabha mikhalda inner amadi outer gi mirep laukhoklaba yai haire